ꯃꯌꯥꯝ ꯐ꯭ꯔꯦꯟ ꯃꯌꯥꯝ ꯁꯤ ꯀꯩꯅꯣꯝꯁꯨ ꯇꯥꯛꯆꯒꯦ. ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯅꯝꯈꯤꯕꯗꯣ ꯁꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗꯔ ꯇꯧꯔꯒ ꯅꯠꯇ꯭ꯔꯣ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯤꯔꯒꯅꯦ ꯁꯤꯗꯩꯁꯤꯗ ꯍꯣꯏ ꯁꯤ ꯀꯔꯤꯌꯦ ꯁꯤꯗ ꯒꯦꯂꯔꯤꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯃꯊꯛꯀꯤ ꯂꯦꯐꯀꯤ ꯈ꯭ꯋꯥꯏ ꯃꯊꯛꯀꯤꯁꯤ ꯗꯣꯠ ꯑꯍꯨꯝꯁꯤꯗ ꯁꯤꯗ ꯅꯝꯃꯒꯁꯨ ꯗꯤꯇꯦꯜꯁꯅ ꯆꯪꯉꯒ ꯁꯤ ꯊꯣꯛꯍꯜꯂꯒꯦꯕꯨꯗꯤ ꯌꯥꯏꯑꯕꯀꯣ. ꯑꯗꯨ ꯅꯠꯇꯕꯤꯗꯁꯨ ꯁꯤꯗꯩꯁꯤꯗ ꯊꯛꯀꯅ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯁꯨ ꯌꯥꯏꯑꯕ. ꯑꯩ ꯍꯧꯖꯤꯛꯀꯤꯗ ꯁ꯭ꯋꯥꯏꯞ ꯇꯧꯔꯤꯅꯦꯕ ꯃꯊꯛꯇ ꯁ꯭ꯋꯥꯏꯞ ꯑꯃꯨꯛ ꯇꯧꯕ ꯁ꯭ꯋꯥꯏꯞ ꯑꯃꯨꯛ ꯃꯅꯤꯡ ꯑꯃꯨꯛ ꯍꯜꯂꯀꯥꯟꯗꯀꯣ ꯁꯤ ꯁ꯭ꯋꯥꯏꯞ ꯑꯩ ꯃꯊꯛꯇ ꯇꯛꯑꯅ ꯁ꯭ꯋꯥꯏꯞ ꯇꯧꯕ ꯑꯗ ꯆꯤꯡꯈꯠꯄꯗꯣ ꯆꯤꯡꯈꯠꯂꯤꯅꯦ. ꯁꯤ ꯑꯃꯨꯛ ꯁ꯭ꯋꯥꯏꯞ ꯆꯤꯡꯊꯔꯀꯥꯟꯗ ꯍꯥꯟꯅꯩꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯑꯅꯤ. ꯑꯗꯩ ꯁ꯭ꯋꯥꯏꯞ ꯑꯞ ꯑꯃꯨꯛ ꯇꯧꯒꯦꯕ. ꯑꯗ ꯁꯤ ꯇꯧꯔꯀꯥꯟꯗ ꯌꯦꯡꯉꯣ ꯗꯦꯠ ꯂꯩꯔꯦꯅ 23 ꯍꯧꯖꯤꯛ ꯂꯧꯈꯤꯕꯅꯤ. ꯁꯥꯏꯖꯁꯦ 283 ꯑꯣꯏꯔꯝꯃꯦ 1080p ꯑꯣꯏꯇꯥꯔꯁꯨ ꯃꯤꯅꯤꯠ 3ꯀꯤ ꯚꯤꯗꯤꯑꯣꯗꯀꯣ ꯏꯟꯇꯔꯅꯦꯜ ꯁ꯭ꯇꯣꯔꯦꯖꯇ ꯇꯧꯔꯦ AJ ꯔꯦꯀꯣꯔꯗꯔ ꯐ꯭ꯔꯤꯅꯀꯣ. ꯑꯗꯣ ꯁꯤꯁꯤꯅ 29ꯒꯤ ꯗꯦꯠ ꯉꯁꯤ ꯌꯦꯡꯉꯣ ꯁꯤ ꯍꯥꯏꯁꯦ 2019/12/23 ꯍꯥꯏꯁꯦ 2019 ꯗꯤꯁꯦꯝꯕꯔ ꯗꯦꯠ 23 ꯍꯥꯏꯅꯦꯕ. ꯄꯨꯡꯁꯤꯅ ꯄꯨꯡ 3:42:33 ꯔꯦꯀꯣꯔꯠ ꯇꯧꯒꯦ ꯍꯥꯏꯅꯦꯕ. ꯑꯗꯨꯅꯤꯗ ꯃꯥꯏ ꯇꯦꯛ ꯂꯣꯀꯦꯁꯟ ꯇꯦꯛ ꯑꯗꯨꯗꯤ ꯀꯩꯀꯥ ꯇꯧꯗꯣꯏꯅꯤ. ꯁꯤꯁꯨ ꯏꯗꯤꯠ ꯇꯧꯕꯕꯨꯗꯤ ꯌꯥꯕꯅꯦ. ꯑꯗꯣ ꯁꯤꯒꯤ ꯇꯥꯔꯤꯛꯁꯦ ꯑꯗꯣ ꯁꯤꯕꯨꯗꯤ ꯇꯧꯔꯔꯣꯏꯅꯀꯣ. ꯗꯦꯠ ꯅꯠꯇꯦ ꯇꯥꯏꯇꯜꯗꯣ ꯑꯗꯨꯅꯤ ꯁꯤꯅꯤꯀꯣ ꯈꯪꯍꯧꯔꯅꯤ. ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯁꯤ ꯐꯣꯇꯣꯁꯤꯁꯨ ꯑꯩꯁꯦ ꯃꯔꯛꯇ ꯅꯪꯁꯤ ꯆꯤꯡꯈꯠꯂꯒꯀꯣ ꯇꯛꯅ ꯆꯤꯡꯈꯠꯂꯣ ꯑꯗꯨꯒ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ. ꯕꯤꯖꯦꯅꯒꯔ 7/1 33 ꯍꯥꯏꯁꯦ ꯂꯥꯜꯂꯝꯃꯦ. ꯁꯤ ꯀꯩꯀꯥ ꯌꯦꯡꯕꯁꯤꯕꯨꯗꯤ ꯂꯥꯏꯔꯦꯗꯅꯀꯣ. ꯃꯈꯥꯗ 4K ꯂꯩ ꯑꯗꯨꯗ ISO ꯀꯩꯀꯥ ꯁꯤꯗ ꯑꯣꯇꯣꯗꯕꯨꯗꯤ ꯂꯣꯏ ꯂꯩꯈꯤꯕꯅꯦ. ꯑꯣꯇꯣ ꯑꯣꯏꯅ ꯊꯣꯛ ꯂꯩꯁꯦ. ꯑꯗꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯀꯩꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯑꯕ. ꯁꯤꯅ ꯑꯩ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯁꯦꯝꯈꯤꯕꯗ ꯏꯗꯤꯠ ꯇꯧꯈꯤꯕꯗꯨꯅꯦ. ꯁꯤꯁꯦ ꯚꯤꯚꯥ ꯚꯤꯗꯤꯑꯣ ꯁ꯭ꯌꯥꯎ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯏꯁꯦ. ꯇꯥꯏꯇꯜꯁꯦ 8 ꯃꯤꯅꯤꯠꯁꯦ 36 ꯑꯣꯏ 720 HDꯅꯤ. 720ꯗꯤ HDꯅꯤꯗꯅꯀꯣ. ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ. ꯁꯤꯒꯤ ꯈꯪꯉꯝꯃꯅꯤꯗꯅꯀꯣ. ꯌꯥꯔꯦ ꯐ꯭ꯔꯦꯟꯁ ꯂꯣꯏꯁꯤꯜꯂꯒꯦ. ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯁꯦꯝꯗꯔꯛꯀꯦ.